ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯂꯥꯏꯔꯦꯟ ꯃꯥꯒꯤ ꯃꯆꯦ ꯊꯕꯥꯇꯣꯝꯕꯤꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯁꯂꯥꯏꯔꯦꯟ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯐꯝꯂꯝꯕꯅꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯃꯅꯤꯡꯗ ꯆꯪꯂꯒ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗꯒꯤ ꯋꯥ ꯑꯃ ꯌꯥꯜꯂꯒꯦ꯫ ꯋꯥꯗꯨꯅ ꯄꯌꯥ ꯁꯤꯔꯒ ꯊꯨꯝꯃꯣꯛ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯍꯩꯕ ꯍꯩꯇꯕ ꯌꯦꯡꯂꯒꯦ꯫ ꯊꯥꯏꯅ ꯏꯙꯧ ꯑꯗꯨꯁꯨ ꯄꯣꯂꯥꯡ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯁꯂꯥꯏꯔꯦꯟ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯋꯥꯄꯜ ꯃꯔꯛꯇ ꯆꯪꯗꯨꯅ ꯋꯥ ꯑꯃ ꯌꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯐꯔꯅꯤ, ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯌꯥꯜꯂꯒꯦ꯫ ꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯜꯂꯤ꯫ ꯃꯇꯥꯡꯗ ꯌꯥꯟꯗꯨꯅ ꯁꯨꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯁꯨꯃꯥꯡꯒꯤ ꯃꯁꯤ ꯑꯃꯗ ꯐꯝꯗꯨꯅ ꯄꯌꯥ ꯁꯤꯕ ꯍꯧꯔꯝꯃꯤ꯫ ꯄꯌꯥ ꯁꯤꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯑꯗꯨꯃꯛ ꯀꯣꯟꯅꯈꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯧꯄ꯭ꯋꯥꯅ ꯄꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ, ꯅꯪꯕꯨ ꯄꯌꯥ ꯁꯤꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯦ, ꯄꯣꯂꯥꯡ ꯑꯃ ꯁꯨꯝ ꯁꯥꯒꯦ ꯍꯥꯏꯗꯅ꯫ ꯅꯪꯕꯨ ꯄꯣꯂꯥꯡ ꯁꯥꯕ ꯍꯩꯒꯗ꯭ꯔꯅꯦ? ꯈꯪꯗꯦ ꯏꯆꯦ, ꯏꯆꯦ ꯇꯥꯛꯄꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯅ ꯊꯥꯏꯅ ꯃꯙꯧꯅ ꯂꯩꯔꯤꯉꯩꯗ ꯄꯣꯂꯥꯡ ꯁꯥꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯧꯄ꯭ꯋꯥꯗ ꯇꯥꯛꯂꯝꯃꯤ꯫ ꯇꯨ ꯑꯁꯨꯝꯅ ꯇꯧꯒꯗꯕ, ꯎꯔꯕ? ꯑꯧ ꯏꯆꯦ, ꯁꯥꯔꯣ ꯁꯥꯔꯣ꯫ ꯈꯪꯗ꯭ꯔꯒꯅꯦ ꯏꯆꯦꯗꯤ ꯍꯦꯛ ꯍꯪꯂꯛꯎ꯫ ꯊꯕꯥꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯄꯣꯂꯥꯡ ꯁꯥꯕꯗꯨ ꯃꯈꯥ ꯆꯠꯊꯍꯧꯏ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯁꯤ ꯀꯦꯀꯦꯗ ꯂꯝꯖꯥꯅꯤ, ꯃꯣꯏꯔꯥꯡꯗ ꯁꯔꯥꯅꯤ꯫ ꯑꯗꯨꯅ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯇꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯅ ꯄꯥꯎ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯄꯥꯎ ꯑꯁꯤꯗꯕꯨ ꯊꯃꯣꯏꯕꯨ ꯅꯨꯡꯉꯣꯜꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯍꯥꯏ, ꯈꯣꯏꯅꯧ, ꯅꯪꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯗꯥꯃꯥꯟꯖꯗꯣ ꯉꯥꯏꯔꯝꯒꯦ ꯍꯥꯏꯌꯦ꯫ ꯅꯪꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯃꯥꯜꯂꯤ, ꯁꯣꯏꯅꯨꯀꯣ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯈꯨꯝꯖꯩ, ꯀꯔꯤꯒꯤꯅꯦ ꯍꯥꯏꯕꯒꯦ? ꯃꯗꯨꯕꯨ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯕꯔꯣ? ꯑꯩꯒꯤꯗꯤ ꯁꯨꯞꯅꯇꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯁꯤꯗꯅꯤ꯫ ꯍꯣꯔꯦꯟ ꯎꯅꯔꯒ ꯈꯪꯂꯅꯤ ꯀꯩꯅꯣ꯫ ꯏꯇꯥ, ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯂꯥꯏꯔ ꯂꯝꯖꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯄꯥꯝꯒꯗ꯭ꯔꯥ? ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯗꯤ? ꯃꯥꯅ ꯌꯥꯔꯕꯗꯤ ꯌꯥꯔꯦ, ꯑꯇꯩ ꯑꯇꯣꯞꯄ ꯑꯃ ꯈꯜꯂꯨꯔꯅꯨ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯑꯃꯨꯛ꯫ ꯏꯎꯄꯥ ꯁꯂꯥꯏꯔꯦꯟꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯥꯔꯦ ꯃꯄꯨꯡ ꯐꯥꯔꯕꯁꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯗꯦꯅꯦ꯫ ꯍꯣ ꯄꯥꯈꯠꯆꯥꯎꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯈꯤꯕꯁꯤꯅ꯫ ꯈꯪꯗꯦ, ꯍꯣꯔꯦꯟ ꯃꯥꯒ ꯎꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ, ꯑꯩ ꯆꯠꯂꯦ꯫ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯗꯨꯅ ꯀꯨꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯆꯦꯝꯒꯤ ꯏꯇꯨ ꯅꯤꯡꯊꯧ, ꯏꯆꯦ ꯊꯕꯛ ꯆꯠꯂꯒꯦ꯫ ꯅꯪ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ, ꯃꯄꯥꯜ ꯊꯣꯛꯂꯝꯒꯅꯨ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯕꯥꯇꯣꯝꯕꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯊꯕꯛ ꯁꯨꯕꯅꯤ ꯃꯍꯥꯛ꯫ ꯁꯣꯝꯗꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ꯫ ꯈꯣꯏꯅꯧ, ꯉꯔꯥꯡꯁꯨ ꯃꯍꯥꯛ ꯂꯣꯏꯕꯤꯁꯤꯡꯗ ꯂꯥꯛꯇꯦꯗꯣ꯫ ꯉꯁꯤꯒ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤꯗꯀꯣ꯫ ꯂꯥꯛꯆꯁꯅꯤ ꯀꯩꯗꯧꯒꯦ꯫ ꯍꯣ ꯋꯥꯈꯜ ꯏꯁꯪ ꯊꯥꯃꯜꯂꯦ, ꯄꯥꯝꯃꯜꯂꯗꯤ ꯂꯦꯛꯇꯅ ꯇꯣꯛꯏ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯖꯁꯅꯤꯀꯣ꯫ ꯈꯪꯗꯦ, ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ, ꯇꯨꯝꯂꯦ, ꯃꯥꯇꯅꯤ ꯃꯪꯂꯥꯟꯗ ꯎꯔꯤꯕ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯁꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯉꯁꯤ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ, ꯍꯤꯒꯥ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯍꯦꯛꯇ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯃꯃꯤꯡ ꯍꯥꯏꯔꯦ ꯈꯪꯉꯤ, ꯁꯂꯥꯏꯔꯦꯟꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯂꯥꯏꯔꯦꯟꯕꯨ ꯄꯥꯝꯖꯕ ꯑꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ꯫ ꯄꯨꯡꯗꯣꯟꯗ ꯅꯞꯄ ꯎꯐꯛꯀꯨꯝ, ꯏꯔꯣꯏꯗ ꯅꯞꯄ ꯇꯤꯟꯐꯥꯒꯨꯝ ꯇꯥꯞ ꯍꯦꯛꯇ ꯅꯞꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯇꯤ ꯈꯟꯈ꯭ꯔꯕꯅꯤ꯫ ꯆꯤꯡꯗ ꯄꯥꯃꯦꯟ ꯁꯤꯡꯖꯥ ꯂꯥꯡꯕꯅꯤ ꯍꯥꯏꯅ ꯂꯥꯛꯆꯕ ꯇꯥꯔꯕꯁꯨ ꯂꯥꯡꯂꯦꯟ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯂꯩꯇꯥꯗꯦ꯫ ꯄꯥꯃꯨ ꯃꯥꯕꯨ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯎꯕ ꯀꯧꯕ ꯂꯩꯇꯦ꯫ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯕ ꯍꯦꯜꯂꯛꯏ꯫ ꯈꯣꯏꯅꯧ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯕꯨ ꯂꯥꯛꯇꯦ ꯍꯥꯏ ꯋꯥꯅꯤ꯫ ꯂꯥꯛꯇ꯭ꯔꯒꯅ ꯍꯌꯦꯡ ꯀꯣꯛ ꯆꯠꯇꯨꯅ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯌꯦꯡꯗꯤ ꯃꯥꯕꯨ ꯊꯤꯔꯨꯁꯤ꯫
ꯁꯣꯝꯗꯅ ꯊꯕꯥꯇꯣꯝꯕꯤ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯐꯤꯁꯤꯡ ꯃꯍꯥꯛ ꯁꯨꯔꯤ ꯀꯦꯊꯕꯤ ꯏꯔꯨꯖꯔꯨꯕꯒꯤ ꯃꯁꯝ ꯑꯆꯣꯠꯄ ꯑꯗꯨꯒ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯁꯝꯖꯦꯠ ꯍꯥꯠꯇꯨꯅ ꯀꯪꯍꯜꯂꯤ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯏ ꯃꯅꯦꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯏꯅꯦ ꯑꯩ ꯂꯥꯛꯏ ꯀꯦꯊꯕꯤ ꯐꯠ ꯍꯦꯛ ꯑꯣꯟꯊꯣꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯨ ꯆꯪꯉꯨ ꯐꯝꯂꯣ ꯂꯥꯛꯑꯣ ꯈꯣꯝꯕ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯃꯥꯅ ꯍꯥꯏ ꯏꯃꯥꯅ ꯐꯤ ꯑꯍꯟꯕ ꯑꯃ ꯂꯧꯔꯣꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯅꯦ ꯏꯅꯦꯅ ꯂꯥꯛꯂꯒ ꯄꯤꯒꯗꯕꯗꯣ ꯁꯪꯗ꯭ꯔꯕ ꯉꯥꯏꯍꯥꯛ ꯐꯝꯈꯣꯈꯣ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯈꯣ ꯏꯆꯦ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯆꯔꯒꯦ ꯀꯦꯊꯕꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯊꯕꯥꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯕꯥꯇꯣꯝꯕꯤꯌꯥ ꯏꯆꯥ ꯂꯥꯛꯂꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯀꯜꯂꯛꯎ ꯊꯨꯔꯕꯅꯤꯀꯣ ꯍꯣꯏ ꯀꯦꯊꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯤ ꯃꯌꯨꯝꯗꯨ ꯄꯨꯊꯣꯔꯛꯏ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯃꯆꯥꯗ ꯄꯤꯗꯨꯅ ꯁꯤꯁꯤ ꯁꯤꯅꯤ ꯏꯅꯦ ꯏꯁꯤꯡ ꯍꯥꯏꯗꯨꯕꯨ ꯀꯦꯊꯕꯤꯅ ꯂꯥꯎꯏ ꯊꯕꯥꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦꯅꯦꯍꯦ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯕꯥꯇꯣꯝꯕꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯏ ꯈꯣꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯊꯕꯥꯇꯣꯝꯕꯤꯕꯨ ꯍꯦꯛ ꯎꯔꯨꯔꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯃꯥꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯦ ꯊꯕꯥꯇꯣꯝꯕꯤꯅ ꯏꯁꯤꯡ ꯑꯗꯨ ꯄꯤ ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯤ ꯈꯣꯝꯕ ꯃꯈꯨꯠꯇꯤ ꯇꯤꯡꯊꯣꯛꯏ ꯃꯃꯤꯠ ꯑꯗꯨꯅꯗꯤ ꯊꯕꯥꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯕꯥꯇꯣꯝꯕꯤꯁꯨ ꯏꯁꯤꯡꯅ ꯂꯧꯔꯕꯣꯏ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯏ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯩꯃꯥꯏꯗ ꯗꯣꯛ ꯍꯦꯛ ꯇꯥꯈ꯭ꯔꯦ ꯃꯗꯨꯗ ꯈꯣꯝꯕ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯀꯦꯊꯕꯤꯅ ꯂꯥꯎꯏ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥꯁꯤꯐꯥꯎ ꯄꯥꯏꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯈꯨꯠ ꯑꯗꯨꯕꯨ ꯇꯦꯛꯂꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ ꯊꯕꯥꯇꯣꯝꯕꯤꯅ ꯄꯥꯈꯠꯅ ꯏꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯁꯣꯏꯕꯅꯣ ꯅꯃꯤꯠ ꯑꯗꯨꯕꯨ ꯂꯧꯇꯥꯡ ꯇꯥꯡꯕ꯭ꯔꯅꯦꯍꯦ ꯈꯣꯝꯕꯅ ꯅꯦ ꯌꯥꯔꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯁꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗ ꯆꯪꯈꯣꯟꯗꯕꯅꯤ ꯃꯁꯤ ꯉꯛꯅꯗ꯭ꯔꯤꯒ ꯌꯥꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯅꯦ ꯌꯥꯔꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯪꯕꯨ ꯅꯥꯄꯤꯒ ꯆꯣꯠꯂꯤꯕꯗꯨꯕꯨ ꯌꯥꯝꯅ ꯆꯣꯠꯄ ꯅꯠꯇꯦꯗ ꯌꯥꯅꯤ ꯏꯅꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯈꯣꯝꯕ ꯑꯃꯨꯛꯇꯪ ꯊꯕꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯀꯦꯊꯕꯤꯅ ꯍꯥꯏ ꯅꯨꯄꯥ ꯅꯍꯥ ꯎꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯃꯤꯠ ꯊꯛꯂꯕꯗꯤ ꯌꯥꯔꯣꯏ ꯃꯥꯁꯤ ꯏꯆꯥꯅꯤ ꯀꯥꯎꯒꯅꯨꯀꯣ ꯅꯪ ꯀꯥꯎꯒꯅꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯃꯤ ꯀꯦꯊꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥꯇꯣꯝꯕꯤ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯖꯔꯨꯒꯅꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯂꯩꯍꯧꯏ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯕꯥꯇꯣꯝꯕꯤ ꯄꯥꯠ ꯇꯝꯅ ꯂꯥꯛꯏ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯃꯥꯟꯖ ꯃꯍꯥꯛ ꯃꯇꯟꯇ ꯊꯕꯥꯇꯣꯝꯕꯤꯅ ꯂꯥꯛꯄ ꯉꯥꯏꯗꯨ ꯂꯩꯔꯤ ꯊꯕꯥꯇꯣꯝꯕꯤ ꯃꯥꯟꯖꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯥꯟꯖꯅ ꯊꯕꯥꯇꯣꯝꯕꯤ ꯑꯩꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯥꯟꯖ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯔꯕꯒꯦ ꯃꯥꯟꯖꯅ ꯊꯕꯥꯇꯣꯝꯕꯤ ꯅꯪꯕꯨ ꯎꯅꯤꯡꯕ ꯊꯃꯣꯏꯒꯤ ꯈꯧꯂꯥꯡꯕꯁꯤ ꯀꯣꯛꯅꯕ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯃꯥꯟꯖ ꯍꯥꯏꯒꯗꯕ ꯋꯥ ꯂꯩꯔꯤꯕ꯭ꯔꯥ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯥꯇꯣꯝꯕꯤ ꯅꯪ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯥꯈꯪ ꯉꯁꯤ ꯂꯣꯛꯅꯗ ꯅꯪꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯟꯅ ꯈꯜꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛꯅꯤ ꯑꯄꯥꯝ ꯀꯥꯗ ꯃꯤꯍꯧꯅ ꯅꯨꯡꯁꯤ ꯀꯥꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯒꯦ ꯈꯟꯖꯔꯕꯁꯨ ꯀꯦꯒꯦ ꯃꯆꯥ ꯀꯅꯥ ꯎꯈꯤꯅꯤ ꯈꯟ ꯇꯥꯡꯖꯃꯥꯏꯕꯨ ꯏꯀꯥꯏ ꯁꯦꯡꯒꯣꯏ ꯂꯥꯡꯕꯒꯤ ꯄꯥꯈꯪ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯊꯥꯔꯒꯦ ꯍꯥꯏꯅ ꯅꯤꯡꯂꯕ꯭ꯔꯅꯦ ꯌꯥꯝꯖꯦꯜ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯕꯤꯅꯤ ꯀꯦꯒꯦꯗ ꯂꯝꯖꯥꯠꯅꯤ ꯃꯣꯏꯔꯥꯡꯗ ꯁꯔꯥꯅꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯥꯟꯖ ꯅꯪꯒꯤ ꯃꯥꯏ ꯈꯨꯅꯤꯡꯉꯥꯏꯅꯤ ꯄꯨꯝꯅꯃꯛꯅꯤ ꯐꯝꯗ ꯇꯤꯂꯥꯡ ꯁꯤꯠꯂꯕꯁꯨ ꯊꯕꯥꯇꯣꯝꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯄ ꯈꯛ ꯉꯝꯂꯔꯣꯏꯅꯦ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯗꯤ ꯃꯇꯤꯛ ꯆꯠꯆꯗꯦ ꯊꯕꯥꯇꯣꯝꯕꯤ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯟꯖꯒꯤ ꯃꯃꯥ ꯑꯔꯨꯕꯤ ꯐꯠꯍꯦꯛ ꯆꯪꯁꯤꯜꯂꯛꯏ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯃꯥꯟꯖꯅ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯪꯏ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯅꯪꯗꯤ ꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯃꯁꯤꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯥꯟꯖ ꯃꯃා ꯆꯪꯂꯛꯄꯗꯨꯗ ꯏꯃꯥ ꯑꯔꯨꯕꯤꯅ ꯊꯕꯥꯇꯣꯝꯕꯤꯕꯨ ꯃꯁꯛ ꯈꯪꯕ ꯑꯁꯤ ꯀꯔꯝꯅ ꯈꯪꯈꯤꯕꯅꯣ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀ ꯀꯦꯊꯕꯤꯒ ꯆꯍꯤ ꯈꯔ ꯈꯦꯟꯅꯕ ꯇꯥꯔꯕꯁꯨ ꯂꯨꯅ ꯇꯤꯟꯅꯩ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗ ꯊꯕꯥꯇꯣꯝꯕꯤꯕꯨ ꯃꯁꯛ ꯈꯪꯈꯤꯕꯅꯤ ꯑꯔꯨꯕꯤꯅ ꯍꯪꯏ
ꯀꯦꯊꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯦꯊꯕꯤꯅ ꯈꯨꯝꯃꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯤ꯫ ꯍꯩꯃꯥ ꯅꯪꯗꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯒ ꯊꯝꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯂꯝꯖꯥ ꯃꯆꯥꯅꯤꯅ ꯑꯩꯒꯤꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯤꯟ ꯃꯄ꯭ꯋꯥ ꯍꯤꯡꯅꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯤ ꯑꯔꯨꯕꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯂꯥꯎ ꯌꯨꯝꯗ ꯆꯠꯁꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ꯫ ꯏꯃꯥ ꯍꯥꯟꯅ ꯆꯠꯄꯤꯔꯝꯃꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ꯫ ꯀꯔꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯄꯅꯣ? ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ꯫ 이마는 너한테 까리 하이. 난 까리기 마두 까오버게. 타바tumbi mamay lugthaduna lay. Mahaki mama oire haibasi mahak huziktada khanglaklay. Mahak ikaiba kaya phauroklay leptun leiba phauba mahak ngamlakchi Arubina. Chatchilaw haibani he. Imana tawbiribasibu karino. Arubina tabatumbi di yengduna mung hai. Hey, tawngambia pupang sudabi. Karigino nang na igi sasiga mari lainariba. Khudak asida. Marise tatnagadabani. Nangumbi lamzamasa mabu ima oina rausinba kaide aidi khakngamla. Kari thoe haidun tawsa saribano. Manjana ima. Karino imagi wangangdubo. Hey, nang tumina layo. Ibema aigi isagidamaktadine mama aina ikut sabi ima oma thigani. Lamzamasana aigi ima oiba kaidudi oithoklaroi. Isagi wakhal nang khudak asidagi thadokadabani. Thikne mana khoidi Noroki komda damak layo Noroki komda kaidawlungda awang wathazabune lamge haina khangano Thabatombi mamagi wahai asida kapningbana loiri adubu mitki pidu phazeli Arubi wahai sing asi haiduna masanupagi makudang paiduna singi lao haibani nangko ije tabu thabakse nangni yam tawri basi karigino lao yumda jasi lao ma si thado ima lao haibani nangbo Masanupabu singduna pukhirami Thabatombi mitludagi pirangna lepa leitana sinthaduna lehawi mahak thamoi sokna kappi Salairen polangdu tangkhai mukti sari warduna pothai amuksu kharai thongal aduna yengi isedubu hausik phabu yumda laktribasibu asidi thengida Masena halaktabaduda Salairen thongana thoi masibu halakpari yengi masena maithong aduna imak maksin yamna thawai nungaitaba amagi mongda laklibadu hek urami Salairen Masegi nakta sangsili aduga hangi. Ije, kedorage. Thabatombi magpanupaki mamangda mahakapta basai khummi. Kari su tawdida. Ije, nawada wa minambigano. Isi kari su tawdi. Ije, kaplibadudi. Isi kapteda. Isi gi mitta dinama changkiba. Ije, isi gi maithongda tariba mamido. Nawpada muna khangine. Thabatombi kapthorakle Isemgi bungo Isili po ay koy anise Unthok na sulay magtidako Lamzama sa ay koy mo Kanana mo isipigani Ije Masilma pa ni do kapminay Somta na manja pamung ato na hipto na wakal kali magi mamita Thabatombi na oy kiba mataw adutabo sangsang uri Mahakayam ikayram gani Thabatombi Nang ay mo araw gano ko. Adubo Thabatombi. Ay na nang muli kang tadokloy. Ima pabong na panayadra baso. Ay na nang musuoy na law gani. Chingo tangjing lay mahak na kang sano. Nang boy na kang tadok palayroy ko. Arubi, masagi managda janglai adugahay. Nang naasok yam na wakang yawdri masimu karigino hay bani. Lahiba sagay asik izan nang kang liba na tra. Napabong ase sati hay ba na kang liba ni. Aduga karigino haibani nangna tawribase ha karino haibani napabong tarabadi wa thokpa soiche imana phajana haribasi nang nupidi wakal thuna thado ugo ima nungsiba sibu phagiro hongdo hongjin yabro hey nang kari khangi ha nang kari khange imana haribasi nupiduga mari leinaba nang sungya yaro haribasi aidima chingu thangjing lai mahakpu panduna Thabatombibu logani haina sari wasakre Masi karamba nupino haiba nangu masak khangjabro ha nangmu khangjabro se ima haige mama mapa leitaba lamja sara haiba dunine migi mayumda minai oiduna nomagi sara nong khandariba mago minupi mabu nongni kana loksinba du madine ima di khakngam loye ima taibang pala sida lairaba pupang sudaba masase leiba yadabra ni ma adu adai khangdene ima na haiba sini ima na haiba wase nang ingadabani Manja,
ꯃꯃꯥꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯔꯨꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯊꯕꯥꯇꯣꯝꯕꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯉꯁꯥꯏ ꯃꯥꯟꯖꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯁꯣꯟꯊꯥꯡꯅꯅ ꯇꯥꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯊꯕꯥꯇꯣꯝꯕꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯋꯣꯟ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯁꯦ ꯃꯈꯣꯏꯅꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯎꯔꯤ꯫ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯂꯒꯦ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯁꯂꯥꯏꯔꯦꯟꯗꯤ ꯃꯥꯅ ꯉꯔꯥꯡ ꯁꯥꯈꯤꯕ ꯁꯥꯕ ꯂꯣꯏꯁꯤꯜꯍꯧꯗꯧ ꯄꯣꯂꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ, ꯏꯆꯦ, ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯏꯆꯦ, ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯥꯝꯗ꯭ꯔꯤ ꯏꯆꯦ꯫ ꯏꯆꯦ, ꯆꯥꯛ ꯊꯣꯡꯕꯤꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯋꯥꯈꯜ ꯀꯌꯥ ꯈꯟꯕꯗꯤ ꯃꯍꯥꯛ ꯂꯦꯞꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯔꯦꯟꯗꯒꯤ ꯑꯩ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯑꯣꯏꯅ ꯍꯦꯛꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯇꯔꯦꯠꯀꯤ ꯁꯦꯟꯕꯨ ꯇꯥꯜꯂꯒꯦ꯫ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯇꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯊꯣꯡꯂꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯅ ꯀꯨꯁꯨꯝ ꯆꯪꯂꯛꯏ꯫ ꯀꯨꯁꯨꯝꯅ ꯃꯧꯄꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯅ ꯄꯣꯂꯥꯡ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯁꯂꯥꯏꯔꯦꯟꯅ, ꯏꯆꯦ ꯀꯨꯁꯨꯝ, ꯂꯥꯛꯏꯔꯣ? ꯂꯥꯛꯏꯅꯤ꯫ ꯏꯄ꯭ꯋꯥꯗꯤ ꯄꯣꯂꯥꯡ ꯁꯥꯕꯒ ꯌꯥꯝ ꯍꯩꯅ ꯑꯁꯨꯝ ꯇꯦꯛ ꯇꯦꯛ ꯄꯪꯁꯥ ꯁꯥꯖꯤꯜꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯀꯨꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯃꯑꯣꯡꯕꯨ ꯐꯅ ꯇꯥꯔꯤ, ꯌꯥꯝꯅ ꯍꯩꯔꯦ꯫ ꯑꯗꯨ ꯁꯂꯥꯏꯔꯦꯟ, ꯅꯆꯦ ꯑꯩꯒꯤꯁꯨ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯌꯨꯗꯅ꯫ ꯏꯆꯦꯒꯤꯕꯨ ꯁꯥꯗꯣꯛꯁꯤꯉꯩ ꯀꯩꯅꯣ, ꯏꯄ꯭ꯋꯥꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦ ꯇꯧꯖꯩ꯫ ꯍꯪꯉꯤ, ꯅꯆꯦꯗꯤ ꯅꯆꯦꯕꯨ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ? ꯆꯠꯈꯤꯗꯦ, ꯆꯥꯛ ꯊꯣꯡꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯩꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯤꯟꯅꯧꯄꯥꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤꯗ ꯏꯆꯦ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯣꯂꯥꯡꯗꯨ ꯁꯖꯍꯧꯔꯣ꯫ ꯏꯆꯦꯅꯦ ꯅꯆꯦꯒ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯇꯥ ꯊꯕꯥꯇꯣꯝꯕꯤꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯃꯗꯨꯗ ꯃꯥꯅ, ꯍꯣꯏꯇꯥ, ꯀꯔꯤꯅꯣ ꯑꯗꯨ ꯈꯣꯏꯖꯪꯅ ꯎꯪꯗꯨ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯊꯕꯥꯇꯣꯝꯕꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ, ꯏꯇꯥ, ꯅꯪ ꯂꯥꯛꯂꯤꯕꯣꯏꯔꯦ꯫ ꯀꯨꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯐꯥꯟ ꯑꯃꯗ ꯍꯦꯛꯇ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯊꯕꯛꯁꯨ ꯆꯠꯇꯦ ꯍꯥꯏ, ꯎꯪꯂꯒ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯥꯏꯒꯅꯨꯗ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯁꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ? ꯍꯥꯏꯔꯣꯃꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩ꯫ ꯀꯨꯁꯨꯝꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯤ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯉꯔꯥꯡ ꯅꯈꯣꯏꯅꯤ ꯎꯅꯕꯒꯤ ꯋꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ ꯍꯪꯕ ꯂꯥꯛꯏꯅꯤ꯫ ꯃꯁꯤꯗ ꯊꯕꯥꯇꯣꯝꯕꯤꯅ ꯇꯞꯅ, ꯏꯇꯥ, ꯂꯥꯏꯔ ꯃꯆꯥ ꯍꯤꯡꯍꯩꯇ꯭ꯔꯦ, ꯀꯦꯀꯦꯗ ꯂꯝꯖꯥ ꯂꯩꯍꯩꯇ꯭ꯔꯦ, ꯃꯣꯏꯔꯥꯡꯗ ꯁꯔꯥ ꯇꯥꯍꯩꯇ꯭ꯔꯦ꯫ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯏꯀꯥꯏꯕ ꯐꯪꯅꯕ ꯑꯣꯏꯕꯒ ꯄꯥꯡꯈꯛꯂꯤ꯫ ꯈꯣꯏꯅꯧ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯇꯥ, ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯏ꯫ ꯑꯩꯒꯤ ꯃꯕꯨꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯠꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯝꯖꯥ ꯃꯆꯥ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯍꯥꯏꯁꯤꯕꯨ ꯊꯕꯥꯇꯣꯝꯕꯤ, ꯃꯥꯟꯖꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯏ? ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯑꯩ ꯇꯧꯒꯦ꯫ ꯁꯤ ꯍꯥꯏꯌꯣꯕꯁꯤ꯫ ꯏꯇꯥ, ꯉꯔꯥꯡ ꯃꯥꯒ ꯑꯩꯒ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜꯗ ꯎꯅꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯗꯨ ꯂꯥꯛꯏ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤ ꯃꯥꯅ ꯃꯇꯥ ꯀꯨꯁꯨꯝꯒꯤ ꯃꯐꯝꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯀꯤ ꯋꯥꯐꯝꯁꯤꯡꯗꯨ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯅ, ꯃꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕꯗꯤ ꯍꯦꯃꯟꯇ꯭ꯔꯥ? ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯖꯥꯠꯅꯣ? ꯏꯇꯥ, ꯑꯩꯅ ꯂꯥꯏꯔꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯑꯗꯨꯒ ꯏꯇꯥ, ꯑꯩ ꯇꯥ ꯃꯥꯟꯖꯒꯁꯨ ꯂꯥꯞꯅꯔꯒꯦ꯫ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯎꯅꯔꯔꯣꯏꯒꯦ꯫ ꯏꯇꯥ, ꯅꯪꯒꯤ ꯐꯤꯔꯦꯞꯇꯨ ꯇꯥꯍꯝꯃꯜꯂꯤ꯫ ꯑꯃꯨꯛꯇ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯈꯤꯁꯤ꯫ ꯑꯩ ꯀꯅꯥꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯐꯪꯗꯅ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩ꯫ ꯏꯇꯥ, ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗꯒꯤ ꯈꯔ ꯍꯥꯏꯊꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯣꯂꯥꯡ ꯃꯅꯨꯡꯗ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯧꯄꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯦꯝꯅꯦ ꯉꯁꯤꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇꯕꯨ ꯀꯨꯝꯂꯨꯒꯦ꯫
ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯍꯦꯛꯂꯨꯒꯦ ꯅꯪ ꯌꯨꯝꯗ ꯂꯦꯡꯅ ꯂꯩꯔꯝꯃꯨꯀꯣ ꯏꯆꯦ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯏꯆꯦꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ 이두 ꯅꯤꯡꯊꯧ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯤꯜꯂꯪꯕ ꯅꯁꯦꯝ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯥꯗꯕꯨ ꯈꯨꯝꯗꯨꯅ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤꯇꯕꯨ ꯍꯦꯛꯇꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯨꯡꯈꯟꯅꯅꯕ ꯍꯣꯠꯅꯔꯒꯦ ꯅꯪꯅꯦ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ ꯃꯁꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯂꯥꯏꯔꯦꯟꯅ 이제 ꯅꯧꯄꯥ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯆꯒꯦ 이제 ꯌꯨꯝꯗ ꯂꯩꯕꯤꯌꯨ ꯚꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯅꯁꯦꯝ ꯑꯩꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤ ꯏꯄ꯭ꯋꯥꯅ ꯊꯕꯛ ꯁꯨꯖꯔꯨꯒꯅꯤ 이제는ꯊꯕꯛ 수가니 이봐 와한바 야데 이해 왕lên 마tamse ꯊꯦꯡꯈꯤꯕ ꯇꯥꯔꯦ 이제 ꯆꯠꯂꯦꯀꯣ ꯉꯟꯅ ꯍꯜꯂꯛꯀꯦ ꯃꯧꯄꯥ ꯅꯨꯄꯥꯅ ꯈꯥꯝꯕ ꯌꯥꯗ ꯃꯍꯥꯛ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯗꯨꯅ ꯄꯣꯂꯥꯡ ꯁꯥꯕꯗꯨ ꯃꯈꯥ ꯆꯠꯊꯍꯧꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒ ꯊꯣꯏꯅꯨꯒꯗꯤ ꯇꯁꯦꯡꯅꯃꯛ ꯍꯤꯒꯥ ꯂꯩꯀꯥꯏ ꯀꯣꯏꯕ ꯂꯥꯛꯂꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯀꯔꯝꯅꯅꯣ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯈꯪꯒꯗꯕꯁꯤꯕꯣ ꯁ꯭ꯋꯥꯏꯁꯦ ꯍꯤꯒꯥ ꯂꯩꯀꯥꯏꯅꯤ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯦꯛꯇ ꯍꯪꯂꯒ ꯂꯣꯏꯔꯦ ꯈꯪꯗꯦ ꯍꯥꯏꯔꯗꯤ ꯈꯪꯅꯤꯗ ꯑꯗꯨꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯈꯪꯉꯣꯏ ꯍꯥꯏꯕꯒꯦ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯅꯨꯄꯥꯒꯤ ꯃꯌꯨꯝꯕꯨ ꯍꯦꯛꯇꯒ ꯊꯤ ꯍꯥꯏꯕ ꯍꯣꯅ ꯁꯨꯡꯂꯥꯡꯒꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯁꯤ ꯌꯧꯅꯗꯤ ꯄꯥꯝꯖꯕ ꯃꯍꯥꯛꯅꯗꯤ ꯂꯥꯛꯇ ꯃꯥꯒꯤ ꯁꯛꯇꯝ ꯎꯗꯕꯗ ꯅꯪꯅ ꯀꯉꯥꯎꯅ ꯂꯦꯟꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯑꯩꯅ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯠꯇꯦꯀꯣ ꯑꯩꯇꯅ 이kai ꯈꯪꯗꯕꯤ ꯇꯥꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯃꯈꯩꯒ ꯆꯠꯂꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯍꯜ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯂꯥꯡꯂꯦꯟꯅ ꯏꯇꯥ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯊꯣꯏꯅꯨꯅ ꯍꯪꯉꯤ ꯏꯅꯦ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯁꯂꯥꯏꯔꯦꯟ ꯍꯥꯏꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯌꯨꯝꯁꯤꯕꯨ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯁꯤꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏ ꯍꯔꯥꯎꯖꯔꯤ ꯊꯣꯏꯅꯨꯅ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯈꯪꯂꯦꯗꯅꯁꯦ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯗ꯭ꯔꯅꯦ ꯆꯪꯁꯤꯜꯂꯗꯕꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯏꯀꯥꯏꯊꯤꯕꯤ ꯁꯥꯔꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯈꯪꯗꯦ ꯃꯤꯍꯨꯜ ꯀꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯣꯔꯦꯟ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯒꯅꯦ ꯂꯣꯏꯅ ꯐꯥꯈꯤꯗꯣꯏꯅꯤꯁꯦ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯣ ꯑꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ ꯏꯇꯥ ꯑꯩꯕꯨ ꯅꯠꯇꯦ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯒꯦꯁꯦ ꯂꯥꯛꯑꯣ ꯃꯈꯣꯏꯅꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯁꯂꯥꯏꯔꯦꯟꯗꯤ ꯄꯣꯂꯥꯡ ꯁꯥꯕꯗꯨꯗ ꯃꯕꯨꯛꯅꯤꯡ ꯆꯪꯂꯤꯉꯩ ꯊꯣꯡꯒꯥꯜꯗ ꯃꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯗꯦ ꯂꯥꯡꯂꯦꯟꯅ ꯁꯂꯥꯏꯔꯦꯟꯅ ꯄꯣꯂꯥꯡ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯇꯞꯅ ꯏꯇꯥ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯂꯥꯡꯂꯦꯟꯁꯨ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯜꯂꯛꯏ ꯊꯣꯏꯅꯨꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯁꯥꯔꯤꯁꯣ ꯂꯥꯛꯑꯣ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯊꯣꯏꯅꯨꯅ ꯍꯦꯛꯇ ꯀꯧꯏ ꯏꯕꯨꯡ ꯁꯂꯥꯏꯔꯦꯟ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯁꯂꯥꯏꯔꯦꯟ ꯐꯅꯦꯛ ꯌꯦꯡꯊꯣꯛꯏ ꯅꯨꯄꯤ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯩꯅꯤ ꯑꯩꯃ 이봉 오이래고 ꯀꯔꯤ ꯊꯕꯛꯀꯤ ꯀꯔꯤ ꯂꯩꯔꯕꯒꯦ 이봉ꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯤꯗ ꯀꯩꯗꯧꯔꯦ ꯍꯥꯃꯨ ꯂꯧꯁꯤꯡꯁꯥꯡꯗ ꯂꯣꯛꯂꯩ ꯄꯨꯂꯩ ꯌꯥꯟꯕ ꯂꯥꯛꯈꯤꯗ꯭ꯔꯕꯗꯤ ꯏꯆꯦꯝꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯑꯩꯗꯨ ꯇꯣꯛꯂꯕ ꯍꯩꯃ ꯃꯁꯦꯝ ꯅꯤꯡꯕꯤ ꯃꯗꯨ ꯅꯤꯡꯊꯧ ꯑꯣꯏꯔꯕꯣꯏ ꯐꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏꯔꯦꯟꯅ ꯐꯛ ꯑꯃ ꯊꯥꯏ ꯃꯗꯨꯗ ꯂꯥꯡꯂꯦꯟꯒ ꯊꯣꯏꯅꯨꯒ ꯐꯝꯊꯩ ꯊꯣꯏꯅꯨꯅ ꯍꯪꯉꯤ 이봉 ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯒꯦ ꯑꯩꯒ ꯏꯆꯦꯒꯗ ꯂꯩꯖꯩ ꯍꯩꯃ ꯑꯗꯨꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯦꯀꯣ ꯀꯦꯀꯦ ꯂꯝꯖꯥ ꯁꯔꯥꯅꯤ ꯄꯨꯄꯥꯡ ꯁꯨꯕ ꯅꯠꯇꯦꯗ ꯍꯩꯇꯦꯗ ꯀꯩꯅꯣ ꯂꯥꯡꯂꯦꯟꯅ ꯁꯂꯥꯏꯔꯦꯟꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯁꯂꯥꯏꯔꯦꯟꯅ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯕꯨ ꯆꯥꯒꯅꯤ ꯍꯥꯏꯕꯒꯦ ꯌꯥꯔꯅꯤꯗ ꯑꯗꯣ 이봉 ꯑꯩꯈꯣꯏꯕꯨ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨꯀꯣ 이봉 ꯂꯥꯛꯄ ꯎꯈꯤꯗꯕꯗꯨꯗ ꯃꯔꯥꯈꯣꯡꯕꯨ ꯂꯤꯖꯔꯛꯄꯅꯤ ꯂꯧꯗꯦꯗ ꯀꯔꯤꯒꯤ ꯂꯧꯗꯣꯏꯅꯣ ꯑꯗꯣ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯗꯅ ꯍꯩꯃ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯗ꯭ꯔꯤꯀꯣ ꯑꯩꯒꯤꯅ ꯊꯣꯏꯅꯨ ꯑꯗꯨꯒ ꯏꯇꯥꯒꯤꯅ ꯂꯥꯡꯂꯦꯟ ꯑꯣ ꯑꯗꯣ ꯃꯥꯗꯤ ꯋꯥꯕ ꯑꯝꯇ ꯉꯥꯡꯗꯦꯅ ꯂꯨꯗ ꯆꯪꯂꯕ ꯂꯤꯟꯍꯥꯟꯅꯕꯨ ꯀꯌꯥꯝ ꯑꯁꯣꯡ ꯐꯟꯒꯅꯤ ꯍꯥꯏꯕꯒꯤꯅꯤ 이봉 ꯅꯍꯥꯟ ꯅꯣꯡ 이봉ꯅ ꯑꯉꯥꯎꯕ ꯀꯥꯎꯔꯦꯟ ꯑꯃ ꯐꯥꯕꯗ
angawwa kaureladuna kona thangda iti tekibagumida asi haraga noksai salairena wasu karangang phaiko masida langlena khumi nachal oibi khoidi kege nganglo leikai dagi nibu nong phadoksu koithok piro hoi koithok jaraki asumna ngahak wari watai sanari masigi matungda langlenga thoinuga saikri salairen mathamoi tam monok sadru lehawi thaba tombisu korongna narel sangtringai malim imana mamtringai loktak tagi kare mahak mayum tamna halai makhwangni yepliba polang aduma haikra yelik-tana pikhek thali momai son bahaibudu oire mathangi ayukta madubu kege keithilda kaduni yoluri phanglakpa tareki senja khara aduna tara seng walakle asumna nongma masu hokri kusum mahak mathanta moirang ngangkha khoyonda thabak ama chalubadagi halaklami lambidani manjasu thabak ama chalubadagi halai manjana kusumbu uraduna kusumgi manakta sangsili aduga hai kusum nangbu kadai chaluribano kusum manjabu ubada magi thamoida sauningbudi phawi adubu mahak asumnadi khummi tamanja angangkha khoyonda thabak ama chaluba aise nangasu wari masanan du leiramlibani kari wano tamanja hayingse nangna mukta thaba tomiga ega unanaba simbirauba masida kusumna asumna khummi tamanja ayi tado lairabini magini haibada hani yengbada kanasu leitre laibak tibi itato awa hizong lang haningti kanagisu minok misa sang haningtre panghaningtre kusum nangna haribo famsibu tamanja hoidi leirik leirak thanba imungi masani kaigino thikne me itagi thamoibu kaihubiriba madik sabi mayengbi khoda kusum nakhoigi seibu sauribra aisu khangi naha noma aigi mana magi maphamda mapukni nungayoda wafam khara haikraiba adu khangla phau kari kino hosik phauba khongpham lengbitriba itado pikna ule nangjarak libini mabu wahaningdi kusum aidi mabu thamoi sena nungsi mabu thadokpa ai khak ngamloi wahaidugi jana pham hosik leitri itado mapunsigi oina mayum palaroi haina lepkre yaroi mana du gom pirep no bu yaroi kusum nangnam mabu aiga unanaba sinbiyo ai magi mafamda haisagi manjana kusumgi mafamda kanna haizari masida kusumna tamanja nangi puksildi aina su khangi ado aina itada nanga unabagi wapanbada mana khak yaraklaroi aduna tamanja itado korongna koktondagi khasik waikibada loktakta haikrak yeli hekpa kumbani maduda oina thengnabiro asumna hairamduna kusum masu chaikhre manjana haijai loktak patta haikrak yeli hekpa chakle haiba ai mabu lakpa ngairake asi haiduna manja loktak khongbal tamna chatli magi hidu honduna mafam amada mahak laikhre ngayak leibaga thaba tombi makhuta polangdu paiduna loktak maikai panglatli hidu honduna mahak haikrak yelina saujin sana hauriba mafam adu tamna chatli mafam siyauraduna hidudagi makhutna lamlamduna haikrak yelidu hekpa haurammi matang tanja sida manja magi hidu thaba tombi leiriba mafam adu tamna honjili magi matungda leptuna thaba tombi mamai sat laithorakli manjan leplaga lerimlibudu ubada magi mamaidu sat amu laithokki manjana thaba tombi karigino aibu uraga nangi maithona laithokliba nang mafam sida kari tobu lakpano aigi thamoigi mapause tamge haiduna ai lakpani tamlagano kanagi mapau ai taningtre thaba tombi ai nangi tamanjani ai kanabusu masakhangde khangbusu pamde adudi hayo ai bu nukside haiduna nukside ai kanabusu nukside madudi minambani imitagi sinthariba piranga sibusu masisu minambani hairatra thaba tombi ai namu thamoi sena nuksi daibung kudingna nang aigi mayokta lepkhrabasu nangbu daine thadokba khak leiroi taningde chirol wahai amata ai taba pamdi ai taningde karigino nangi thamoin aibu adu waroriba ai kanabusu warobu lekte imana babuni yadrabasu nangbo aigi oina soida logani thaba tombi magi hidu hondoi masida manjana magi hidu honduna mamangda thali
ꯀꯔꯤꯒꯤꯅꯣ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯊꯕꯥꯇꯣꯝꯕꯤ꯫ ꯁꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯒꯅꯣ꯫ ꯑꯁꯨꯝꯅ ꯃꯥꯟꯖꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯥꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯄꯦꯊꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯟꯖꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯃꯁꯨꯝꯂꯥꯟꯒꯤ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯁꯂꯥꯏꯔꯦꯟ ꯃꯁꯦꯝꯅ ꯍꯜꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯅ ꯍꯥꯏ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯆꯥꯒꯤ ꯃꯤꯍꯨꯜ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯦꯡꯂꯔꯣꯏꯁꯤ꯫ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯩ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯧ ꯍꯥꯏꯔꯦ ꯃꯁꯛ ꯏꯪꯅ ꯆꯪꯈꯣꯜꯂꯤ꯫ ꯄꯨ ꯄꯥꯡꯁꯨꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯏꯟꯊꯣꯛꯂꯨꯒꯅꯤ? ꯆꯥꯎꯅ ꯂꯨꯍꯣꯡꯕꯗ ꯇꯥꯔꯤꯗꯣ꯫ ꯍꯣ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯟꯊꯣꯛꯄ ꯇꯧꯔꯣ, ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯌꯥꯎꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯥꯟꯖꯅ꯫ ꯊꯕꯥꯇꯣꯝꯕꯤꯒꯤꯗꯃꯛ ꯂꯦꯞꯂꯤ ꯊꯕꯥꯇꯣꯝꯕꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯃꯧꯄꯥꯗꯨꯒꯤꯗꯃꯛ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯃꯥꯕꯨ ꯌꯨꯝꯗ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯃꯆꯦ ꯃꯩ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏꯗ ꯋꯥꯔꯝꯂꯒꯅꯤꯗꯀꯣ꯫ ꯐꯔꯦ, ꯑꯩ ꯄꯥꯎ ꯊꯥꯍꯜꯂꯨꯒꯦ ꯏꯇꯥꯎꯗ꯫ ꯋꯥꯡꯂꯦꯟꯗ ꯊꯕꯥꯇꯣꯝꯕꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯍꯜꯂꯨꯔꯦ ꯋꯥꯡꯂꯦꯟꯅ ꯀꯨꯁꯨꯝꯗ ꯄꯥꯎ ꯇꯝꯂꯦ꯫ ꯁꯂꯥꯏꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯎꯆꯥꯟ ꯃꯩꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯦ ꯀꯨꯁꯨꯝꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯆꯦꯗ ꯍꯪꯂꯝꯃꯤ, ꯏꯆꯦ, ꯏꯆꯦ ꯀꯨꯁꯨꯝ, ꯑꯩꯒꯤ ꯏꯆꯦꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯗꯤ ꯊꯋꯥꯏ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯏꯆꯦꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯦ ꯏꯆꯦꯗꯒ? ꯃꯁꯤꯗ ꯀꯨꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, ꯁꯂꯥꯏꯔꯦꯟ, ꯅꯪꯒꯤ ꯅꯆꯦ ꯊꯕꯥꯇꯣꯝꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯃꯈꯥꯗ ꯆꯠꯈ꯭ꯔꯦ꯫ ꯍꯥ? ꯅꯆꯦꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯅꯨꯀꯣ, ꯀꯔꯤꯒꯤ ꯋꯥꯖꯔꯨꯒꯅꯤ? ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯏꯔꯣ꯫ ꯁꯂꯥꯏꯔꯦꯟ ꯃꯆꯦ ꯀꯨꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯁꯤꯒꯤ ꯇꯪꯗꯥꯡꯕ ꯃꯐꯝ ꯑꯃ ꯈꯪꯂꯦ ꯍꯥꯏꯅ ꯈꯪꯕꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯤ, ꯐꯃꯨꯡꯗ ꯍꯤꯞꯊꯩ, ꯋꯥꯈꯜꯗ ꯈꯜꯂꯤ, ꯍꯣꯏꯗ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅꯕꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯌꯣ ꯍꯥꯏꯅꯕꯨ ꯇꯝꯒꯦ? ꯑꯩꯒꯤ ꯏꯆꯦꯗꯣ ꯋꯥꯖꯔꯛꯂꯕꯤꯅꯤ꯫ ꯃꯥꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯇꯧꯕ ꯌꯥꯗꯦ꯫ ꯏꯆꯦꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯗꯨꯅ ꯃꯧꯄꯥ ꯑꯩꯒꯤꯁꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ꯫ ꯁꯂꯥꯏꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫